ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯔꯅꯤ, ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯅꯤ, ꯏꯟꯚꯦꯁꯇꯔꯅꯤ, ꯕꯤꯖꯤꯅꯦꯁ ꯄꯔꯁꯟꯅꯤ, ꯐꯤꯜꯝ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯤ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯗꯤꯖꯥꯏꯅꯔꯅꯤ, ꯂꯣꯏꯅꯅ ꯋꯥꯔꯜꯗꯒꯤ ꯔꯤꯆꯦꯁ ꯃꯦꯟꯒꯤ ꯃꯅꯨꯡꯁꯨ ꯆꯜꯂꯤ꯫ ꯃꯦꯟ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯁꯦ ꯔꯣꯀꯦꯠ ꯂꯣꯟꯆ ꯇꯧꯕꯗ AIꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕꯗ ꯎꯕꯤꯔꯝꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯒꯤ ꯂꯥꯏꯐ ꯖꯔꯅꯤꯒꯤ ꯃꯇꯥꯡꯗ, ꯃꯥꯒꯤ ꯑꯥꯔꯂꯤ ꯂꯥꯏꯐ, एजुकेशन, हैबिट्स, कैरियर, रिलेशनशिप्स अमदी फिलैंथ्रोफी की मतंगदा खंगमिनगदोइनी। महाक्तुदी अतै कनासु नति इलोन मस्क नि। इलोन रिवी मस्क अखोइना इलोन मस्क हाइदना खंगनरिबा मिसक्सी 28 जून 1971 दा प्रेटोरिया साउथ अफ्रीका दा पोकी। मागी मपा एरोल मस्क साउथ अफ्रीकान इलेक्ट्रोमैकेनिकल इंजीनियर अमनी अमदी मागी ममा माये मस्क मॉडल अमदी डाइटिशियन अमनी। इलोन की मखादा मचिन मनाव अनी लई ममिंगना किम्बल मस्क अमदी टोस्का मस्क कोई। इलोन अंगांग ओइरिंगाइदगी क्यूरियस अमदी ब्रिलियंट माइंड ओइन हौरकी। महाक टेक्नोलॉजी, स्पेस अमदी इंजीनियरिंग दा थवाई यामना लुपचरकी। महाकना चही 10 खक्तंग सुबदा ngairiंgai मसा मतोंता कंप्यूटर प्रोग्रामिंग तमजै। लोइनेना महाकी अहानबा वीडियो गेम ब्लास्टर हाइरिसि पुथोकी। मदुगी गेम दुबु महाकना $500 दा योनकी। महाक इंटेलिजेंस ओय हाइबा तारगसु मागी चाइल्डहुड यामना वाना हौरकपा ओइकी। मागी स्कूल दा बुली यामना तौबिरकी, करीम का थाइनबा तौबिकी। नोंगमसु मागी क्लासमेट की अंगांग सिंग फुदरकपदगी हॉस्पिटलाइज थोकी। एलोनना वाटरक्लूफ हाउस प्रिपरेटरी स्कूल दा अमदी कोना प्रेटोरिया हाई स्कूल दा तमलकी। तसेंगना हाइरबदा महाक लाइरिक ता ngawi। लाइरिक सि पुंग 10 हेना हाइबदी 10 hours नोंगमदा पाई। महाक साइंस फिक्शन अमदी इंजीनियरिंग बुक्स यामना पामजै। महाकना चही 13 खक्तंग सुरकपा मतमदा कनाडा दा होंकी। मरमदी एपार्थाइड रिजिम की मखादा साउथ अफ्रीकान मिलिटरी ओइना सर्व तौदनबा हाइदना लाखिबनी। महाक क्वींस यूनिवर्सिटी हारिबा ओंटारियो दा लैबा यूनिवर्सिटी सिदा एनरोल तौखी। कोना यूनिवर्सिटी ऑफ पेंसिल्वेनिया उपेन दा ट्रांसफर तौरखी। मददगी महाकना फिजिक्स दा बैचलर्स डिग्री फंकी। इकोनॉमिक्स दासु बैचलर डिग्री फंगी द वार्डन स्कूल दगी। एलोनना स्टैनफोर्ड यूनिवर्सिटी दा अटेनबा मतमगी ओइना एटेन तौखी। एप्लाइड फिजिक्स दा PhD तौनबगी दमकता अदबु 2 days की मतुंगददी ड्रॉप आउट तौरखी। मरमदी महाक एंटरप्रेन्योरल की ड्रीम्स टू फुलफिल तौनबगी दमकता सिलिकॉन वैली दा। एलोन मस्क मागी इंटेंस वर्क एथिक अमदी यूनिक हैबिट टू की मतंग दा खंगनै। महाक चयोल अमदा 80 दगना 100 hours फावबा थबक तौई। तुमबसु मागी कंपनी दा अयामबा तुम्मे। महाक नुंगधांगसु पुंग 3 तुम्मे हाइबदी 6 hours तुम्मे अदुसु कोच दा खरा मागी फैक्ट्री दा खरा तुम्बा तौई। फबुंग दा तुम्बा संगदी हाइबा याय। अल्कोहलिक ओइबगुम महाकसु वर्कोहलिक ओइरे हाइबा याय। प्रॉब्लम मयाम अमा लैबा तारगसु महाकी वखलोन प्रिंसिपल अमदी लैजै मदुदी अहानबदा वखल खनबा थिंकिंग अदुगा मकोक्तगी सॉल्व फजन तौबा हाइबसिनी। महाकना नॉर्मल एजुकेशन दगी लर्निंग तौजबसिना हेना मरु ओइ हाइना खंजै। मागी तोंगानबा अमा हाइबा तारगदी मागी प्रोजेक्ट टू लोसनदबा यादि हाइदना खनखिबा तारगदी महाक हाइपर फोकस मोडता माइंड सि लैखिनी। अतोप्पा डिस्ट्रैक्शन अमता उदी। महाक वेट लिफ्टिंग अमुक तौई। महाक फास्ट फूड अदुमक ट्राई तौई। अदुबु अल्कोहल हेना सिजनबदी फुली अवॉइड तौई। कैरियर अमदी बिजनेस की मतंग दा हाइबा तारगदी 1995 ता एलन मस्कना जिव 2 सि पुथोखिबनी। मसी ऑनलाइन बिजनेस डायरेक्टरी अमनी मैप्स यावी। ngasi aikoina seasonaba Google Map ka manai 1999 da Compaq hariba company sina Zip2C $307 million p duna laikibani amadi Elon Musk na $22 million funki. Elon na XCOM hariba online banking system sisu hawdokibani 2002 da eBay na PayPal bu $1.5 billion da laiki maduna Elon na $180 million fungi tax ka khraga. Elon na $100 million invest toki PayPal yon thokraga phangba dudagi SpaceX si hawdoknabagi damakta मागी पांदमदी स्पेस ट्रेवल तौबसी एफोर्डेबल ओइनबा अमदी मार्स सि कोलोनाइज तौनबगी दमक्तनी 2008 तनी SpaceX ना Falcon 1 बु माई पाकना लॉन्च तौखी ऑर्बिट यौब ngamba अहानबा रॉकेट ओइगदोइनी 2012 तदी SpaceX Dragon स्पेसक्राफ्ट सि अहानबा प्राइवेट स्पेसक्राफ्ट ओइकी इंटरनेशनल स्पेस स्टेशन ISS का पुनबा 2020 दा SpaceX ना NASA एस्ट्रोनॉट ISS दा लॉन्च तौखी मसिदना मियोय बबु स्पेस ता थाबा ngamnaba ahanba private company ama oiki 2021 da SpaceX ki Starship prototype landed tawba ngamki
ꯃꯁꯤꯅ ꯐ꯭ꯌꯨꯆꯔꯗ ꯃꯥꯔꯁ ꯃꯤꯁꯟ ꯁꯦꯝꯕꯒꯤ ꯑꯦꯝꯗ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯑꯦꯂꯣꯟꯅ ꯇꯦꯁꯂꯥ ꯄꯨꯊꯣꯛꯈꯤꯕ ꯅꯠꯇꯦ, 2004ꯗ ꯏꯟꯚꯦꯁꯇꯔ ꯑꯃ ꯑꯣꯏꯅ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ꯫ 2008ꯗ ꯇꯦꯁꯂꯥ ꯔꯣꯗꯁꯇꯥꯔ ꯂꯣꯟꯆ ꯇꯧꯈꯤ, ꯑꯍꯥꯟꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯀꯥꯔ ꯑꯃꯅꯤ꯫ 2012ꯗ ꯃꯣꯗꯦꯜ S ꯔꯤꯂꯤꯖ ꯇꯧꯔꯛꯈꯤ, ꯃꯁꯤꯅ ꯂꯛꯖꯔꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯦꯗꯥꯟꯅꯤ꯫ 2017ꯗ ꯃꯣꯗꯦꯜ 3 ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤ꯫ 2020ꯗꯗꯤ ꯇꯦꯁꯂꯥꯅ ꯋꯥꯔꯜꯗ ꯃꯣꯁꯠ ꯚꯦꯂꯨꯑꯦꯕꯜ ꯀꯥꯔ ꯀꯝꯄꯅꯤ ꯑꯣꯏꯈꯤ, ꯇꯣꯌꯣꯇꯥꯁꯨ ꯕꯤꯠ ꯇꯧꯔꯛꯈꯤ꯫ ꯁꯣꯂꯥꯔ ꯁꯤꯇꯤ 2016 ꯍꯥꯏꯔꯤꯕꯁꯤꯅ ꯇꯦꯁꯂꯥꯅ ꯑꯦꯛꯋꯥꯌꯔ ꯇꯧꯕ ꯀꯝꯄꯅꯤꯅꯤ, ꯁꯣꯂꯥꯔ ꯏꯅꯔꯖꯤ ꯁꯣꯂꯨꯁꯟꯗ ꯐꯣꯀꯁ ꯇꯧꯅꯕ ꯍꯥꯏꯗꯅ꯫ ꯅ꯭ꯌꯨꯔꯥꯂꯤꯡꯛ 2017 ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯦꯝꯗꯤ ꯍ꯭ꯌꯨꯃꯟꯁ ꯕ꯭ꯔꯦꯟꯁꯤ ꯀꯝꯄ꯭ꯌꯨꯇꯔꯒ AIꯒ ꯁꯤꯖꯤꯟꯅꯔꯒ ꯀꯅꯦꯛ ꯇꯧꯅꯕꯅꯤ꯫ ꯗ ꯕꯣꯔꯤꯡ ꯀꯝꯄꯅꯤ 2017 ꯃꯁꯤꯅ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯍꯥꯏꯄꯔꯂꯨꯞ ꯇꯅꯦꯜ ꯂꯩꯅꯨꯡꯗ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯥꯐꯤꯛ ꯍꯟꯊꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯖꯁꯇꯤꯟ ꯃꯛꯁꯅꯤ, 2000ꯗ ꯂꯨꯍꯣꯡꯉꯒ 2008ꯗ ꯈꯥꯏꯅꯈꯤ꯫ ꯃꯆꯥ 6ꯁꯨ ꯂꯩꯔꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯍꯟꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅ 2010ꯗ ꯊꯤꯈꯤ, ꯑꯗꯨꯒ 2016ꯗ ꯀꯥꯏꯅꯈꯤ꯫ ꯃꯃꯤꯡꯅ ꯇꯥꯂꯨꯂꯥ ꯔꯤꯂꯦ ꯀꯧꯏ, ꯕ꯭ꯔꯤꯇꯤꯁ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ꯫ ꯃꯇꯨꯡꯗ 2017ꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯝꯕꯔ ꯍꯥꯔꯠꯀ ꯗꯦꯠ ꯇꯧꯏ ꯍꯥꯏꯕ ꯇꯥꯈꯤ꯫ ꯃꯊꯪꯗ 2018ꯗ ꯒ꯭ꯔꯤꯝꯁꯀ ꯊꯦꯡꯅꯈꯤ, ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ 2022ꯗ ꯀꯥꯏꯅꯈꯤ꯫ 2021ꯗ ꯁꯤꯕꯣꯟ ꯖꯤꯂꯤꯁꯀ ꯊꯦꯡꯅꯈꯤꯕꯅꯤ, ꯇ꯭ꯋꯤꯟꯁ ꯑꯃꯁꯨ ꯐꯪꯖꯈꯤ꯫ ꯑꯦꯂꯣꯟꯒꯤ ꯃꯆꯥ ꯄꯨꯟꯅ 11 ꯁꯨꯏ꯫ ꯕꯤꯂꯤꯌꯅꯤꯌꯔ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯤꯂꯤꯌꯟꯁ ꯀꯌꯥ ꯗꯣꯅꯦꯠ ꯇꯧꯊꯣꯛꯏ꯫ ꯔꯤꯅ꯭ꯌꯨꯑꯦꯕꯜ ꯏꯅꯔꯖꯤ, ꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟꯗ ꯐꯣꯀꯁ ꯄꯤꯗꯨꯅ ꯁꯣꯂꯔ ꯑꯦꯅꯔꯖꯤ ꯄ꯭ꯔꯣꯖꯦꯛ ꯐꯟ ꯇꯧꯈꯤ꯫ ꯗꯤꯖꯥꯁꯇꯔꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯑꯇꯣꯞꯄ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ꯫ ꯃꯍꯥꯛꯁꯤ ꯇꯣꯉꯥꯜꯂꯤꯕꯒꯤ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔꯁꯇꯒꯤ ꯍꯧꯔꯒ ꯃꯥꯔꯁꯇ ꯀꯣꯂꯣꯅꯥꯏꯖ ꯇꯧꯕꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯁꯤ ꯗ꯭ꯔꯤꯝ ꯌꯥꯝꯅ ꯆꯥꯎꯅ ꯊꯝꯖꯩ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯀꯝꯄꯅꯤꯁꯀꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯍꯦꯟꯅ ꯍꯣꯠꯅꯩ, ꯃꯁꯥꯒꯤ ꯄꯩꯁꯥ ꯄ꯭ꯔꯣꯖꯦꯛꯇ ꯊꯥꯗꯩ, ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯔꯦꯂꯤ ꯇꯧꯗꯅ꯫ ꯃꯁꯤꯅ ꯃꯁꯥꯒꯤ ꯃꯥꯏꯟꯗꯁꯦꯠꯁꯤꯕꯨ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯑꯦꯂꯟ ꯃꯥꯛꯁꯀꯤ ꯖꯔꯅꯤꯁꯤ ꯕꯨꯂꯤꯠ ꯆꯥꯏꯜ ꯑꯃꯗꯤ ꯋꯥꯔꯜꯗ ꯔꯤꯆꯦꯁ ꯑꯦꯟꯇꯔꯄ꯭ꯔꯤꯅ꯭ꯌꯨꯔ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯁ, ꯐꯦꯂꯔꯁ ꯑꯃꯗꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯗ ꯄꯨꯁ ꯇꯧꯖꯩ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ꯫ ꯇꯦꯁꯂꯥ, ꯁ꯭ꯄꯦꯁ ꯑꯦꯛꯁ, ꯅ꯭ꯌꯨꯔꯥꯂꯤꯡꯛ ꯑꯃꯗꯤ ꯁ꯭ꯇꯥꯔꯂꯤꯡꯛꯒ ꯂꯣꯏꯅꯅ ꯑꯦꯂꯟ ꯃꯥꯛꯁꯅ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ, ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯃꯗꯤ ꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟꯗꯁꯨ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯦꯂꯟ ꯃꯥꯛꯁꯀꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯁꯨ ꯀꯔꯝꯕꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯌꯥꯏꯐꯔꯦ꯫